ꯒ꯭ꯔꯥꯝ ꯄꯟꯆꯥꯌꯠꯀꯤ ꯑꯦꯔꯤꯌꯥꯁꯤꯡꯗ NREGSꯀꯤ ꯃꯈꯥꯗ ꯊꯕꯛ ꯁꯨꯔꯤꯕ ꯁꯤꯡꯒꯤ ꯃꯇꯥꯡꯗ ꯋꯥꯊꯣꯛ ꯀꯌꯥꯃꯔꯨꯝ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯊꯣꯛꯄꯒꯤ ꯄꯥꯎ ꯉꯁꯤꯁꯨ ꯃꯤꯌꯥꯝꯅ ꯇꯥꯅꯔꯤ꯫ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯈꯥꯡꯉꯕꯣꯛ ꯄꯥꯔꯠ 2 ꯒ꯭ꯔꯥꯝ ꯄꯟꯆꯥꯌꯠꯇꯗꯤ IVR ꯔꯣꯗꯅꯤ ꯍꯥꯏꯗꯨꯅ ꯃꯤꯒꯤ ꯄꯇꯥꯂꯦꯟꯗ ꯂꯩꯖꯕ ꯂꯩꯔꯛ ꯑꯃꯕꯨ ꯋꯥꯛ ꯄ꯭ꯔꯣꯒ꯭ꯔꯥꯝꯗ ꯍꯥꯞꯇꯨꯅ ꯆꯦꯛ ꯊꯥꯔꯒ ꯁꯦꯝꯂꯝꯕ ꯂꯝꯕꯤ ꯑꯃ ꯁꯦꯝꯕ ꯂꯣꯏꯔꯕ ꯃꯇꯨꯡ ꯆꯦꯛ ꯂꯧꯊꯣꯛꯇꯨꯅ ꯇꯧꯈꯥꯏꯔꯝꯂꯦ ꯍꯥꯏꯔꯤ꯫ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛ ꯋꯥꯔꯀꯤꯡ ꯖꯔꯅꯦꯂꯤꯁꯠ ꯌꯨꯅꯤꯌꯟ TDWJUꯒꯤ ꯀꯣꯟꯐꯔꯦꯟꯁ ꯍꯣꯜꯗ ꯉꯁꯤ ꯄꯥꯡꯊꯣꯛꯈꯤꯕ ꯄꯥꯎꯃꯤꯁꯤꯡꯒ ꯎꯅꯕ ꯑꯃꯗ ꯈꯥꯡꯉꯕꯣꯛ ꯄꯥꯔꯠ 2ꯗꯒꯤ ꯈꯨꯟꯗ꯭ꯔꯥꯛꯄꯝ ꯁꯨꯅꯤꯜꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯒ꯭ꯔꯥꯝ ꯄꯟꯆꯥꯌꯠ ꯑꯁꯤꯒꯤ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯇꯤꯚ ꯀꯃꯤꯇꯤꯒꯤ ꯆꯦꯌꯔꯄꯔꯁꯟ ꯑꯣꯏꯔꯝꯕ ꯃꯣꯏꯔꯥꯡꯊꯦꯝ ꯒꯣꯄꯤꯔꯥꯃꯣꯟꯅ ꯋꯥꯔꯗ ꯅꯝꯕꯔ 4ꯗ ꯂꯩꯕ ꯄꯇꯥꯂꯦꯟ ꯑꯃꯁꯨ ꯑꯣꯏꯔꯤꯕ ꯈꯨꯟꯗ꯭ꯔꯥꯛꯄꯝ ꯂꯩꯔꯛ ꯑꯁꯤꯗ ꯕ꯭ꯔꯤꯛ ꯄꯦꯚꯤꯡ ꯇꯧꯗꯨꯅ ꯁꯦꯝꯂꯝꯂꯕ ꯃꯇꯨꯡꯗ ꯑꯃꯨꯛ ꯆꯦꯛ ꯂꯧꯊꯣꯛꯈꯤꯕ ꯑꯃꯗꯤ ꯑꯦꯛꯁꯀꯥꯚꯦꯇꯔ ꯁꯤꯖꯤꯟꯅꯗꯨꯅ ꯃꯤꯅ ꯆꯠꯅꯔꯤꯕ ꯂꯝꯕꯤ ꯑꯁꯤ ꯀꯣꯊꯣꯛꯇꯨꯅ ꯇꯧꯊꯣꯛꯂꯝꯗꯨꯅ ꯂꯝꯕꯤ ꯑꯁꯤꯒꯤ ꯍꯥꯟꯅꯒꯤ ꯐꯤꯕꯝ ꯊꯨꯒꯥꯏꯔꯝꯂꯦ ꯍꯥꯏꯈꯤ꯫ ꯃꯤꯒꯤ ꯄꯇꯥꯂꯦꯟ ꯑꯃꯗ ꯂꯩꯔꯤꯕ ꯂꯩꯔꯛ ꯑꯃꯗ ꯆꯦꯌꯔꯄꯔꯁꯟ ꯃꯁꯥꯅ ꯑꯃꯗꯤ ꯃꯆꯤꯟ ꯃꯅꯥꯎꯁꯤꯡꯅ ꯂꯝꯕꯤ ꯑꯁꯤ ꯆꯦꯛ ꯊꯥꯗꯨꯅ ꯁꯦꯝꯂꯕꯅꯤ, ꯁꯔꯀꯥꯔꯒꯤ ꯂꯝꯕꯤ ꯑꯣꯏꯔꯕꯅꯤ, ꯁꯝꯕꯜ ꯈꯥꯕ ꯌꯥꯔꯣꯏ ꯍꯥꯏꯅꯁꯨ ꯀꯤꯍꯜꯂꯝꯕꯇ ꯅꯠꯇꯅ ꯃꯁꯥꯒꯤ ꯂꯩꯔꯛ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯗ ꯑꯊꯤꯡꯕ ꯄꯤꯔꯦ꯫ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯇꯤꯚ ꯀꯃꯤꯇꯤ ꯑꯁꯤꯒꯤ ꯖꯤꯂꯥ ꯄꯔꯤꯁꯗ ꯃꯦꯝꯕꯔꯗ ꯋꯥꯀꯠꯆꯔꯨꯔꯦ꯫ ꯑꯗꯨꯃꯛꯄꯨ ꯆꯦꯌꯔꯄꯔꯁꯟꯅ ꯍꯤꯔꯝ ꯑꯁꯤꯗ ꯖꯤꯂꯥ ꯄꯔꯤꯁꯗ ꯌꯥꯎꯗꯅꯕ ꯋꯥꯐꯝ ꯐꯣꯡꯗꯣꯛꯂꯝꯕ ꯑꯁꯤꯅ ꯇꯥꯛꯄꯗꯤ ꯄꯇꯥꯂꯦꯟ ꯑꯃꯗ ꯂꯩꯔꯤꯕ ꯃꯤ ꯆꯠꯅꯔꯤꯕ ꯂꯩꯔꯛ ꯑꯁꯤꯗ ꯃꯈꯣꯏꯒꯤ ꯂꯅꯥꯏ ꯏꯟꯇꯔꯦꯁꯇ ꯃꯈꯣꯏꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯅꯅꯕꯒꯤꯗꯃꯛ ꯕ꯭ꯔꯤꯛ ꯄꯦꯚꯤꯡ ꯑꯁꯤ ꯇꯧꯈꯤꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯆꯤꯡꯅꯕ ꯄꯣꯛꯂꯦ ꯍꯥꯏꯈꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯃꯔꯤ ꯂꯩꯅꯕ ꯕ꯭ꯂꯣꯛ ꯑꯣꯐꯤꯁ ꯑꯃꯗꯤ ꯄꯟꯆꯥꯌꯠꯅ ꯈꯨꯡꯒꯪꯒꯤ ꯆꯥꯎꯈꯠ ꯊꯧꯔꯥꯡꯒ ꯃꯔꯤ ꯂꯩꯅꯅ ꯑꯇꯣꯞ ꯑꯇꯣꯞꯄ ꯂꯝꯕꯤꯁꯤꯡ ꯁꯦꯝꯕꯒꯨꯝꯅ ꯑꯩꯈꯣꯏꯒꯤ ꯂꯩꯔꯛ ꯂꯝꯕꯤ ꯑꯁꯤꯁꯨ ꯁꯦꯝꯕꯤꯔꯛꯄꯅꯤ ꯍꯥꯏꯅ ꯈꯟꯖꯔꯨꯕꯅꯤ, ꯑꯗꯨꯕꯨ ꯃꯁꯤꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯂꯝꯕꯤ ꯑꯁꯤꯗ ꯇꯧꯔꯛꯄ ꯑꯇꯣꯞꯄ ꯊꯧꯔꯥꯡ ꯊꯧꯁꯤꯜ ꯑꯃꯠꯇ ꯑꯩꯈꯣꯏꯅ ꯌꯥꯕ ꯉꯝꯂꯣꯏ ꯍꯥꯏꯈꯤ꯫ ꯊꯣꯛꯂꯤꯕ ꯋꯥꯊꯣꯛ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ BDO ꯊꯧꯕꯥꯜ ꯑꯃꯗꯤ DC ꯊꯧꯕꯥꯜ ꯌꯥꯎꯅ ꯃꯔꯤ ꯂꯩꯅꯕꯁꯤꯡꯗ ꯑꯏꯕ ꯆꯦꯔꯣꯜ ꯄꯤꯁꯤꯟꯗꯨꯅ ꯋꯥꯀꯠꯈꯤꯕꯁꯨ ꯆꯍꯤ ꯑꯃ ꯐꯥꯔꯛꯂꯦ꯫ ꯑꯗꯨꯃꯛꯄꯨ ꯉꯁꯤ ꯐꯥꯎꯕ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯑꯃꯠꯇ ꯂꯧꯈꯠꯄꯤꯔꯛꯄ ꯂꯩꯇ꯭ꯔꯤ ꯍꯥꯏꯔꯗꯨꯅ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯑꯊꯨꯕꯗ ꯃꯤꯠꯌꯦꯡ ꯆꯪꯕꯤꯗꯨꯅ ꯃꯤꯑꯣꯏ ꯈꯔꯗ ꯑꯋꯥꯕ ꯈꯨꯗꯣꯡꯆꯥꯗꯕ ꯊꯣꯛꯍꯜꯂꯤꯕ ꯑꯁꯤ ꯀꯣꯛꯍꯟꯕꯤꯌꯨ ꯍꯥꯏꯈꯤ꯫ ꯑꯩꯈꯣꯏ ꯈꯥꯡꯉꯕꯣꯛ ꯄꯥꯔꯠ 2 ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯕ ꯈꯥꯡꯉꯕꯣꯛ ꯄꯥꯔꯠ 2 GPꯒꯤ 1/14/4 ꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯖꯕ ꯄ꯭ꯔꯖꯥ ꯑꯃꯅꯤ ꯑꯩꯈꯣꯏꯁꯦ꯫ ꯑꯩꯈꯣꯏ 14/4ꯒꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏ ꯏꯁꯥꯒꯤ ꯄꯇꯥꯂꯦꯟꯒꯤ ꯁꯤꯠ ꯅꯝꯕꯔ 5 ꯚꯤꯂꯦꯖ ꯅꯝꯕꯔ 33ꯗ ꯃꯦꯞ ꯌꯥꯎꯔꯒ ꯂꯩꯕ ꯑꯩꯈꯣꯏ ꯏꯁꯥꯒꯤ ꯑꯣꯏꯕ ꯄꯇꯥ ꯂꯦꯟ ꯂꯩꯕ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯇꯦꯛꯁ ꯊꯤꯔꯤꯕ ꯑꯩꯈꯣꯏ ꯏꯁꯥꯒꯤ ꯄꯇꯥ ꯂꯩ, ꯑꯩꯈꯣꯏ ꯏꯄꯥ ꯏꯄꯨꯒꯤ ꯃꯤꯡꯗ ꯄꯇꯥ ꯂꯩꯕ, ꯑꯩꯈꯣই ꯏꯁꯥꯒꯤ ꯃꯤꯡꯗ ꯄꯇꯥ ꯂꯩꯕ, ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯈꯖꯅꯥ ꯊꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯄꯇꯥꯒꯤ ꯑꯩꯈꯣꯏ ꯏꯪꯈꯣꯜ ꯄꯇꯥꯒꯤ ꯃꯅꯨꯡꯗ ꯏꯪꯈꯣꯜꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯂꯝꯕꯤ, ꯏꯪꯈꯣꯜ ꯃꯅꯨꯡꯗ ꯁꯦꯝꯖꯕ ꯂꯝꯕꯤꯁꯦ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯃꯤꯁꯤꯡ ꯌꯥꯝꯈꯠꯂꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯌꯨꯝ 2 ꯂꯩꯔꯝꯕꯗꯒꯤ 5 ꯁꯨꯖꯤꯜꯂꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯁꯤ ꯂꯝꯕꯤꯁꯤꯃꯗꯤ ꯃꯌꯥꯝꯒꯤ ꯑꯣꯏꯅ ꯑꯄꯨꯟꯕꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤꯅ ꯊꯝꯃꯁꯤ, ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯒꯥꯔꯤ ꯆꯠꯄ ꯈꯣꯠꯄ ꯄꯣꯠꯆꯪ ꯆꯪꯕ ꯈꯣꯠꯄ ꯌꯥꯅꯕ ꯍꯥꯏꯅ ꯑꯩꯈꯣꯏ ꯏꯪꯈꯣꯜꯗꯨꯗꯒꯤ ꯊꯝꯖꯕ, ꯏꯪꯈꯣꯜꯗꯨꯗ ꯈꯥꯛꯂꯒ ꯑꯩꯈꯣꯏ ꯏꯁꯥꯒꯤ ꯏꯪꯈꯣꯜꯗꯨꯗꯒꯤ ꯈꯥꯛꯂꯒ ꯊꯝꯖꯕ ꯂꯝꯕꯤꯁꯤꯗ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯊꯥꯡꯅꯕꯗ ꯅꯤꯡꯊꯧꯖꯝ ꯍꯥꯏꯅ ꯑꯩꯈꯣꯏ ꯊꯥꯡꯅꯕ ꯁꯥꯒꯩ ꯈꯨꯡꯒꯪ ꯑꯃ ꯂꯩ, ꯃꯣꯏ ꯄꯨꯈ꯭ꯔꯤ ꯑꯃ ꯂꯩꯔꯝꯃꯤ꯫ ꯄꯨꯈ꯭ꯔꯤꯗꯨ ꯐꯨꯟꯖꯤꯟꯈꯤꯕꯗꯒꯤ ꯉꯁꯤ ꯆꯍꯤ 3 ꯐꯨꯟꯖꯤꯟꯈꯤꯕꯗꯒꯤ ꯑꯗꯨꯝ ꯃꯣꯏꯁꯨ ꯆꯠꯂꯤ ꯑꯩꯈꯣꯏꯁꯨ ꯆꯠꯂꯤ, ꯈꯣꯡ ꯂꯝꯕꯤ ꯑꯣꯏꯅ ꯆꯠꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯟꯗꯛ ꯏꯈꯪ ꯈꯪꯍꯧꯗꯅ ꯈꯥꯡꯉꯕꯣꯛ ꯄꯥꯔꯠ 2 GP ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯇꯤꯚ ꯀꯃꯤꯇꯤꯒꯤ ꯆꯦꯌꯔꯄꯔꯁꯟ M. ꯒꯣꯄꯤꯔꯥꯃꯣꯟꯅ ꯃꯥꯅ ꯆꯦꯌꯔꯄꯔꯁꯟ ꯑꯣꯏꯕ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯂꯝꯕꯤꯁꯤꯡ ꯕ꯭ꯔꯤꯛ ꯄꯦꯚꯤꯡ ꯇꯧꯁꯤꯜꯂꯤ꯫ ꯑꯗꯣ ꯃꯇꯝꯗꯨꯗ ꯑꯩꯅ ꯕ꯭ꯔꯤꯛ ꯄꯦꯚꯤꯡ ꯇꯧꯕꯁꯤ ꯑꯣꯕꯖꯦꯛꯁꯟꯗꯤ ꯇꯧꯖꯅꯦꯕ ꯑꯩ ꯏꯁꯥꯃꯛꯁꯦ ꯇꯧꯕ ꯃꯇꯝꯗ ꯗꯤꯕ꯭ꯂꯞꯃꯦꯟꯗ ꯑꯩꯔꯛꯄꯟ ꯄꯤ ꯍꯥꯏꯅ ꯃꯣꯏꯅ ꯑꯩꯈꯣꯏ ꯄ꯭ꯔꯆꯥꯔ ꯇꯧꯕꯤ꯫ ꯑꯗꯣ ꯕ꯭ꯔꯤꯛ ꯄꯦꯚꯤꯡ ꯇꯧꯕꯗꯣ ꯑꯩꯈꯣꯏꯅ ꯈꯟꯖꯔꯨꯕꯅ ꯅꯍꯥꯟꯋꯥꯏ ꯅꯨꯡ ꯊꯥꯅꯔꯝꯕꯗꯒꯤ ꯆꯦꯛ ꯊꯥꯔꯛꯏꯅꯤ, ꯑꯗꯨꯝ ꯈꯨꯡꯒꯪ ꯆꯥꯎꯈꯠ ꯊꯧꯔꯥꯡꯒꯤ ꯃꯤꯡꯗ ꯈꯨꯡꯒꯪ ꯆꯥꯎꯈꯠ ꯊꯧꯔꯥꯡꯒꯤ ꯄꯟꯆꯥꯌꯠꯀꯤ ꯃꯔꯤ ꯂꯩꯅꯕ ꯕ꯭ꯂꯣꯛꯁꯤꯡꯅ ꯈꯨꯡꯒꯪ ꯆꯥꯎꯈꯠ ꯊꯧꯔꯥꯡ ꯃꯦꯝꯕꯔꯁꯤꯡꯅ ꯅꯨꯡ ꯀꯩꯒꯤ ꯆꯥꯏꯕꯗꯨ ꯃꯍꯨꯠꯇ ꯆꯦꯛ ꯑꯣꯏꯅ ꯊꯥꯔꯛꯏ ꯃꯥꯜꯂꯦꯅ ꯑꯩꯈꯣꯏ ꯑꯍꯟꯁꯤꯡꯅꯁꯨ ꯑꯗꯨꯝ ꯈꯜꯂꯒ ꯂꯩꯕ꯫ ꯑꯗꯨꯕꯨ ꯃꯣꯏꯗꯤ ꯆꯦꯛ ꯊꯥꯕꯁꯤꯗ ꯃꯇꯨꯡꯗꯒꯤ ꯍꯥꯏꯔꯤꯕ M. ꯒꯣꯄꯤꯔꯥꯃꯣꯟ ꯆꯦꯌꯔꯄꯔꯁꯟꯁꯤꯒ ꯑꯩꯈꯣꯏꯒ ꯌꯨꯝ ꯊꯪꯅꯩ, ꯑꯗꯨ ꯃꯣꯏ ꯃꯃꯥꯡ ꯂꯩꯕꯅꯤ ꯑꯩꯈꯣꯏ ꯃꯅꯤꯡ ꯂꯩꯕꯅꯤ, ꯃꯣꯏ ꯑꯩꯈꯣꯏ ꯗ꯭ꯔꯦꯟ ꯑꯃꯁꯨ ꯂꯩ, ꯗ꯭ꯔꯦꯟ ꯑꯃ ꯂꯩꯕ ꯂꯝꯕꯤꯅꯤ꯫ ꯑꯗꯣ ꯍꯥꯏꯔꯤꯕ ꯂꯝꯕꯤꯁꯤ ꯆꯦꯛ ꯊꯥꯔꯕ ꯃꯇꯨꯡꯗꯗꯤ ꯃꯈꯣꯏ ꯃꯆꯤꯟ ꯃꯅꯥꯎꯁꯤꯡ ꯒꯦꯠ ꯐꯥꯠꯇꯣꯛꯂꯦ, ꯒꯦꯠ ꯐꯥꯠꯇꯣꯛꯂꯒ ꯑꯩꯈꯣꯏꯒꯤ ꯂꯝꯕꯤꯁꯤꯗ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯗ ꯑꯌꯦꯠꯄ ꯄꯤ꯫ ꯃꯈꯣꯏ ꯃꯆꯤꯟ ꯃꯅꯥꯎꯁꯤꯡ ꯑꯀꯜ ꯂꯩꯔꯤꯡꯁꯤꯡꯗꯅ ꯑꯩꯈꯣꯏꯕꯨ ꯂꯝꯕꯤꯁꯤꯗ ꯆꯠꯄ ꯌꯥꯏ, ꯏꯁꯥꯒꯤ ꯂꯝꯕꯤ ꯏꯁꯥꯒꯤ ꯄꯇꯥꯂꯦꯟꯗ ꯂꯩꯕ ꯏꯪꯈꯣꯜ ꯃꯅꯨꯡꯗ ꯂꯩꯕ ꯂꯝꯕꯤꯁꯤꯗ ꯆꯠꯄ ꯌꯥꯔꯣꯏ ꯑꯀꯜ ꯂꯩꯔꯤꯡꯁꯤꯡꯗꯅ 2 times ꯑꯊꯤꯡꯕ ꯄꯤꯔꯛꯈꯤ ꯑꯩꯈꯣꯏ ꯑꯍꯜ ꯂꯃꯟꯁꯤꯡꯗ ꯌꯥꯝ ꯎꯁꯤꯠ ꯊꯧꯒꯠꯇꯅ꯫ ꯑꯗꯨꯒ ꯃꯈꯣꯏꯅ ꯂꯝꯕꯤꯁꯤꯗ ꯇꯠꯇꯅ ꯑꯌꯦꯠ ꯑꯄꯟ ꯄꯤꯕ ꯑꯃꯗꯤ ꯒꯦꯠ ꯀꯌꯥ ꯄꯥꯟꯁꯤꯜꯂꯛꯄ ꯍꯥꯏꯔꯨꯔꯒ ꯂꯝꯕꯤꯁꯤ ꯆꯦꯛ ꯊꯥꯔꯦ ꯂꯝꯕꯤꯁꯤ ꯁꯔꯀꯥꯔꯒꯤ ꯂꯝꯕꯤ ꯑꯣꯏꯔꯦ,
hai đó đây khơi sự pelak từ ngoài từ đây cái con sự đi khai sinh giờ cái là khai sinh mà thôi mà tao mà khơi đi khut khát cái này mà khơi mình khó lắm nào khai nó chạy nó bên mình đang nói chuyện đấy cái hành sinh tham đúng là cái này gì aduga tholi thok sing matang de kuna cha pa sang sing eche ma gi musin manau sing ga ai khoi khana chen na bo ga su ai khoi ma cha pa sang mo ne ko di da to mo da pa khoi sing matang kan to se ai khoi wa ka chen ma lobi de de khoi na industry committee gi han no kham jila ko se tu da mo ka chen lobi ma di wa ka chen lobi ho di si tu to le ma adu ma ne mo ba si de mo ro thang sa ti le kha ne e mo ko mo sa ti le kha ne 애들 모이는 카드 야는 모이 카드 야도 남미수로 모이 남수로 저봐 아주 모이 어떻게 저야 अपन 비우면은 하는 순간들은 막 가진 데를 갈 것도 야이 가진 로도 어떤 family 로도 참으세 아주 family dari family itu nona hamu kan dah noi 4% ini orang kau hari sih 4% sih na 0% na tu ya orang family dah baru sih terus saya foto so mana nanti orang kau mai toko tahu herda 4% sih na tapi nggak tahu gitu aduna tapati mana handak man sia ko sandoi matanda mana drip ne ko lambi se ko isan da nai pata le le lambi se mana handak chi thai ni se ma mi mai mi chi manau si da nai interest ta tha ko si ta le go me mi han du mana man ko cha lo me du maram di ma ma sa su get ba la kani chaman khaw ya ha se ma ko ni hai ko ta tan hai ko ka ni ne ko chaman khaw ya ni se hai da sia ko sin ma sa mi ma mi chi manau hai se drip yu bin tau le sakai mo mo re ai ko su get pa la kani ai sai su get pa la kani mo chaman khaw ya le han thi asi mo ni thi se drip yu bin tau re sakai la mi wo ne asi de ge mari de na di si a video na si ma chi thare di PC ka thare DC da thare ado mo ngasi boda makoi site gi official ba reply amta lagte solution to borokte ado oina hanjin hangan badagi no madi ya pasal ko ra bari sanar ma tunda DPC na eri check lo thok ta hai ko lo thok ki lo thok ko ai na ko hansina check lo ngona bi no mai lo thok ki lo thok na ado ma tunda khangau da na sa pasal sina la ga ma ni chin na sin amadi mo ni handa khan mo ni ba ke khela yaw ga level ka pro check si lo thoi che lo thok na ka ye te check si ma na de 21 lo thok ni September lo thok ga ko che lo thok na ko si kina wa ko no mi ka nam do complaint to de che lo thok de complaint le de tao có một nông là cái mà là chỉ sĩ của anh sĩ thôi thì nó khơi là sĩ tao thôi vậy à tụi hai đứa mà cái đúng sai này mà cái đúng sai mà lấy ngôi thằng ngôi chiếc xả nó lấy cái linh cái sĩ lấy ngôi cái sai này à tụi mà gì anh hay em nói chúa tổ cái ngôi lấy ngôi gì để nó thân xem không được lấy ngôi cái chúa tổ nó có thông qua cái này ngôi chỉ sĩ sang tàu sẽ khơi làm sĩ số này chỉ sĩ bên tàu cái ai khơi để cái hàng này để nó sẽ dùng tàu thôi nói tàu gì nói gì thằng nó cũng nó tàu ai khơi bộ sĩ lao bên tàu thôi để sĩ tàu mà moi na anu ma thong ina to re moi khut kan to ni anu ga chi che ko ni je ko sa da phim su le ho re no mi chu chi thum le adona ai khoi na masi press media ko thang da ha je ni bi ai khoi di pangan soli ai khoi di mi wani adona akan ba ki ju ko ra ai le tra le ba che ai pa mi sa ka gome na ma le ba na ko da we na ma di le ni ya gome ni tra mo le ra adona le ba mani le ko authority sin sa hinga chunga tuni le sin te ko pien de ha ro mo sin de cham sin de chalo hai ai ya ha je ai na video madam na sai de madam ma ko na che kha ba no ngare ko da tin bi ni na ko ni na no ko la chen ha je de ni aduna ko ni last day kun pan de se iran to ko problem chi pam je de ko aduna thu ma tam da mani le na ba disi madam disi authority na mi yen chang ni du na mani le ko mo mi yen chang ni du na mani ko do men de ha ro to disi mi yen chang ni du na hauji akhoi isagi oba pata len che akhoi isagi ko se pension to je ko security ki dam ta pension to je hai ba si ai a video manan di 4% mani ma chi nam sin na che pa tha re chaka dam bi on hana tin no le ma si problem si so to le ko sin khap se video amadi akhoi ki to khop to na akhoi dam di si mes to le se han video da che na ta akhoi che mo se ka pam de akhoi han le mun do akhoi han le dream ni le do ka akhoi lambi le na akhoi lambi le na wa ko le ni hauji ti dream phi ban ni le ko thai le lambi si wo sim jin bi wo de akhoi da ai da pan aki yakhan pi bi si tam la pi hen gi no ma ko ni si ko khabar ha pi che no nga ma akhoi phu ge ha ke khang de pare ni da khabar da ko ga akhoi phu ge ha ke ha la su le ado akhoi aki su pha aki pha ge ha ni koi moi ha thar ga na ma ni ado aki su ko pha
aduna press media mayamna masi tan asumba ko no phone bari mate pangyo media de thong da ko lapsani ami do le ba mayam amati district authority mapun district authority namtang yeng san ni district da amso hin ji je khabani adu leiba leba ki chief secretary hoidera lebi ba authority haiba ti ko ni san da thu mata da chu biro ko sahi ma phare koina awa ba khang le se applicant ko ba ima so so lebi de solution to is khang de si applicant ko ba so lebi maram di mo ni to ina report ko le ni da mi de to kan le ko yaw re aro ba haijari ba di अखोई को कहीं तो उसका हंगी करो यार अगर अथु मतलब ला ये इंसान भी लगा अथु मतलब सुसु भी